social media da makhutna lo paibagumna tongning ba tawbusingi mathakta chapchaba logi oiba action laukhatlagani haina chief minister nongthombam birena phongdokre ngasi chief minister gi secretary ta pawmi singa unaba amada manipur da tangdu laitana leiba ngamna ba hotnaringai cherakta hantak marak social media da toina kanglup masel gi marakta nungsina danaba amadi imung manungi oiba wari amadi nataicha daba thabak sing chatharamba singbu warak watembagi video photo na tingba toina thadorakpa social media bu lana lamjing naba hotnarakliba sing makata na tawdana ba akan ba wafam thamki YouTuber sing social media da FB page natraga account pairiba singna makutta lo paibagumna tawning ba thabak tawduna mi amagi punsi mangba yaba sing tawriba asi logi wangmadani karigumba kanagumba miyoi amana ikaibadagi siba naba thoklabadi maduda thoklakpa tekcha khudingmak pugadabani hairi hiram sing asigi matang dasu tonganba police wing thamduna thizen halagani hairi amadi Facebook page pairiba admin singi mathakta thizenba ngamloi haina khanba tawbiganu logi matingna khudingmak Tizinduna fakat pangamgani amadi tizinduna su logi cherak phangba yaukhrabani haibane chingba wafam sing thamki anti national loiba manipur se bharat ki tokhaine leirba country yemi mongda post over manipur se tokhaine ningkha tamma bogi mongda ngangba sakba iba inciting over youth singda adugumba se yaringe tawbigano hayeng madu ain gi matungina law gi matungina koina government na thabu lokol ko madu gi am sathi na mayam su sokani wagani koi mayam gi career mangani nimde andak ki ihoda MLA sing mayum mai tharamba pot lut tawgiba sanam mungiba phani ku mayam go loi phare ka na ji police kanoda kharamre NSA ta do re kharamana ko jail do leide high vision gi mogi life to mang do re amona moi government gi service to buda police der mark leirani ama to na once police la FIR leir bisin kamoi gi police verification ga mari le ko kanda police la mata moi da green biro look yang re look se hai kai de democracy ni to budabu kanana noi da authorized to give me habugi to give me truly kanana noida authorized to give kulai pairaga ni kapugi sigi hairiba pon mayam se masi aikoi manipuri leiriba samam naba sarang naba government kai guma thabak khara hanana ba ina tawrubadagi thoiba irang siga mari le lagi langba sida koi kitang matam khare koi amasu sokdana ba amasu yaraga tena khanga galapani adu it is too much. Directorate of Information and Public Relations DIPR Government of Manipur na masagi mathau ningthina pangthoktuna lamdam asigi miyamda lepa laitana lamdam asida thokliba thaudo watho government ki development chingba ningthina sugaina I pau phanghalliba paumi singbu pukning thaugatuna track suit sing yenthokre thoramadu chief minister yauna pangthoktuna media na lauriba thaudangbu singtha aduna thagat wahi kaya chief minister na thamki